Pausedi yumpam uiba maru uiba pau khara update tawjari. Olympian mga langak na taram na okre. Petrol diesel leader de lupa mari-mari hantaragani si minister. Ngasi Manipur langak na sinduna handag Tokyo Olympic Summer Games na India ge. Mau sinduna saruk yakibat lamdam masigi sanaroy Olympian mga igay komna utpagi tawram. Kuman lampag indoor stadium na pang thokre. Tharom aduna si Minister N. Biren, Union Minister of State Prahat Singh Patel, Port Processing and Janjiban, Deputy Minister, Youth Affairs and Sports Minister, Latpo Hawkip Amadi Atay Minister, Young Official Kiana Sarviake. Ngasi ikay kum na po utkrapa sa narusin at uti, MC Meriko, Saiko Mirabay Chano, Ligmabam Susila, Pukrambam Susila Amasong, Sanglapam del Kantapo, Taram na Ok Pagalunina. Langang na lakto kibagi matungin na MC Meriko, Ligmabam Susila, Pukrambam Susila Amasong, Sanglapam del Kantada, Pipam Topa, Incentive Singko Sinagi. Hoki sanaroy nilakanta amasong susila amadi judoka susila dalengang na makoyga cara bathabagi appointment letter singsu khosinage Olympic silver medalist Saikop Mirabai gi oinadi magna July thage aroi basaruk ta magna Manipur da tholakpa matamda incentive amasong thabagi appointment letter ana khosinagrabane ngasi gi thoromata da Manipur gi minister N Berena phangdokhibada state asida petrol amasong diesel gi mamal liter amadi lopa mari gi sang thandaragani haina law thokre Petrol amasong diesel gi mamal liter amada lupa mari-mari antapagi notification so athubu matamda tholak-lagani aike. Makatarakpa atopa pau amadana manjar gi luching makada khangabok kendrada miyo yangkhairom BJP da sanglakre. Manipur gi lakliba rajniti gi oiriba ahungba ama hoina ngasi khangabok kendra gi manung chana leiba polling number 35/4 da tongan ba political party da gi miyo yangkhairom khundrakpa manjar mangang. State Executive Member BJP Manipur Pradesh Kilusing Makada BJP da sanglakre aire. Ngasi wangpal part 2 gi mafam amada pangthoki ba asamba thoram amada BJP Khangabok Mandal gi Vice President Dr. K.S. Roman Kumar Singh amade Mandala Sigi Secretary General Ningthaujam Ramananda Jauna Tong Nauna BJP da sanglakra miyo sing da BJP gi lengyan amadi tupi uptuna taramna oke Ngasi gi thoram adu ga mari lena manjar mangana phongthoki bada Bharat gi Prime Minister Narendra Modi na lairaba praja sing banung sibiba amade Manipur ki BJP na lusing balengak asigi Minister Nongthombam Biren na Manipur da purak liba chakwa thorang amadi ahong bakya asibu thajabat thambiduna BJP da changlak liba isil inaw khudingmak BJP na taram na ok pagaloina na anakba saukhat ba kendra amagi damak BJP lengak ta thajabat thambiduna lakadoriba lesingani kunithoi gi general election asida soidana BJP gi MLA ama kendra asida gi thagat pangamna na bapandaw wadamin asi aike Tribal Heritage Museum sabada midai maitai furup ki yaudribasi kariginu aina lengak ta amade STDCM da hangnarakle Manipur lengak na Tribal Heritage Museum kontragani thoi sabagi thabak baikhatkani aina lauthoki badu haujik saba loichalakle atoba matamda sanggana na tawragani aina su pause singdagi miyamna tanare adoba sariba museum sing asida mitai gidi yaurabdre aibasi miyamna su khangnare thamnangliba wafam de museum sing asi sabada mitai gi yaudriba karigino aina praja section Kayadagi Manipur leka ki mafam da amade Scheduled Tribe Demand Committee Manipur ki mafam da praja section kayadagi hangnaragle praja section kayadagi phrase da phongdorak pagi matung hinadi maitai asi Manipur ki khelong mising manung da amawaire lamda masida sahi lising ani ki mamang ningsing bathok traba matam da ki ningthaural kaya phambal tongduna kangli puari da khwaiti ki makok oiduna lengak thawtang lawduna lagle adoba puari ki anuba tangka khara da Helomi tribe Indigenous nate kanagum bukhara na hajin khibadi saukholaba phurubni hajin duna generangi thakta thamkibane loinana tribe ki list ki lawthokibani aire tribe habasi ingraji wahi asi wanthok asi indigenous aibaga manadabra natagana adivasi abisi kari khena bage hariba ingraji londa tribe indigenous haribasi Helomi abisi kari da khena bage wafamasi malemgi kanagumba phurub amatana yet pangam gadaba leite museum haiba asi phurub amagi yamna Marwai basaktam utkatapang mafam amane museum aduna furupatugi malem gi miyam da saktak lakadori bane masida khwaida ki ngakli badi asiguma museum adu sabada mitai gi saruk yaudaba asine atopa pau amadana sahi tara kani thoi mathaki biyoisingi covid vaccine ayaba pikre Zydus Cadila na puthokpa sahi tara kani thoi ki mathak amade adult dose humla kap kadaba covid vaccine emergency oina sinabada India gi drug regulator na ngasi ayaba pikre Zydus Cadila na puthokpa COVID-19 DNA vaccine asin leba kasida sinabada ayaba piba taruk suba vaccine ne company asina phongtorok bagi matungina
Zycov di vaccine asi sahi amada dos million chamadagi chama kun phawba manufacture tawna pantam thamba ga loinana vaccine asi hauzik stock tawtuna thamba hore. Generic drug maker am oriba Cadila Healthcare Limited sahi taragani thoi mataki angangda kapkadaba COVID vaccine asi ayaba pipi na Julai amat apply tawkibane. Laibag asigi volunteer lising kunipan hian bata akon buin sa thakiba trial the vaccine asigi efficiency rate sada Homfuga taruk dasmik taruk oiba thengna bada ki vaccine asi kapata ayaba pipi na company ke maike dagi India ki drug regulator de apply tawkibani haire. Vaccine makal asi pridhibi ke oina hian hanba plasmid DNA COVID vaccine. Vaccine asi Zydus Cadila Department of Biotechnology ka partnership orga develop thawani. Vaccine asi Bharat Biotech na puthokpa Covaxin ki hek mathang talebak asina puthok jaba emergency on sinabada ayaba piraba hitakne. Drug maker asina phangdorok bagi batungi na nauna puthok leba COVID vaccine asi July thada sathakiba trial da anuba coronavirus mutant maru oina delta variant ka thok pangami ayba khangle. Anuba vaccine asi serensijen bagi mahutta needle free applicator oina sinagani haire. Maragasida haukiba pungkun mari da mioi chamri ni fugane thoi positive oiki Nepal laikidre. Haukiba pungkun mari asida mioi lising home sadruk ni fuga manga COVID-19 test tawada. Mioi chamri ni fugani thoi nauna COVID-19 positive oire. Mioi ni banda laikana bangam tana laikidre aina Manipur leka ki health department ge report na haire. Report asi ki matungina haukiba pungkun mari asida positive oiki pasing adude. Bisnopur da ni fugani pan Santel damanga Sisipur da taraga mapal. Impal East humfuga mapan Impal West da samaga marfuga taret. Kaksing da taraga taret, Kamjong da taraga taruk, Kangpopi da taraga manga. None da hum Senapati da tara, Tamenglong da taraga taret, Thawal da taraga nipan, Ukhrul da taraga nipan ne. Laiki da pasing adu de Bisnopur da hum Impal East da hum Impal West da ani Senapati da ama. Thawal da amane laiki da pasing asi taraga apun balaiki da ba. Masing lising amaga sadret ni fuga taret sugre. Manipur ge oina apun ba confirm case lak amaga lising tara saru yang ga taret jaukre. Uttar Pradesh class 1 dagi 8 bagi su school sing hanglagane. Coronavirus ki pibam pagalak bagaloina na Uttar Pradesh government na grade 6 dagi 8 bagi na August kulum doi dagi amasung primary gi na September amadagi school sing da physical class sa tabayan gre an offices na si phangdogre. COVID-19 ki protocol mapung phana ngak bagaloina na grade 9 dagi 12 bagi oina di August taraga taruk dagi school sing da physical class sa taba hana na jahan krabane. Senior official amana haiki class 6 dagi 8 bagi mahiroi sing kita maklagliba August kulum doi dagi school sing amuk hana ang bagaloina class 1 dagi 5 bagi na September amadagi amuk hangna da order amat hokre. Mamang desa liba Saihul si haurak pada Chief Minister Jogi Adityanath na Raksha Bandhan matung da class 6 dagi 8 bagi mahiroi sing kita mak school sing da mai masing tambi bagi thabak amuk hana satanar bagi wafam yang chenanaba official sing da khanan kebane. Maragasida Uttar Pradesh da haukiba pungkun mari asta mioi kun mapan khak nauna COVID-19 oram bathengna khibaga loinana mioi ani na laina asina maram oiduna sikre. Gari mathak makha onbada lever taragani thoi sire. Maharashtra ge Buldhana district ngasi gari ama mathak makha onbadage Jamdrabada lever taragani thoi sire aina police na phangdokre. Police official amana phangdorpa matungi da thodok adu ngasi numit jungbagi atwaida Sinda Khedraja Mahekar road ta leiba Dusarvadi khunmanakta thokibane. Buldhana ge Superintendent of Police Arvind Savriya na aike lambida asauba kongkut ama lainambadagi gari adu mathak makha onbaduda lever taragani thoi khudakta sibaga loinana atopa marina soke. Lever sing adu Nagpur Mumbai Samruddhi Expressway project ki thabak sunanaba pubani aina phongdok latun mahang haike asopa singdu hospital da pukatkre. Di Manipur Hill Areas Autonomous District Council bill chana bajaro ifsa Chathariba Manipur Legislative Assembly ki mifam asida table taunarba Manipur ge Hill Areas Committee na recommend taudana submit tawrakiba di Manipur Hill Areas Autonomous District Council Bill 2021 chana bayaroi aina ifsa ki secretary Khuraijam athobana pawmi singda phongdokre. Kaisampata leiba ifsa ki office da pangthokpa pawki mifam amada athobana makhatana ai bill asigi matang dangarang athengbada ifsa ki executive committee ki mifam ama pangthoktana khanakre. Bill asi yamna sensitive oiba bill ne asigumba sensitive oiba bill asiba lamdam asida leiriba CSO amadi miyamga tanaramdana assembly da table taunaraba submit tawkiba asi laibak thibane. Maramasina arba bill asi aikhoina kupna nainabaga loinana khangminaba change. Bill asi kupna nainabada aikhoina thengnajariba singthi ahanbada bill asi da yauriba masak sing asi matam sangnanaga lalhoklupna India lengakta
पेस्टोक चथरप मतमदा डिमांड तौरगा लाखिबा नागा टेरिटोरियल काउंसिल की प्रोविजन सिंह अदो बिल असिदा यारोमले कुकी की ओइनसु हाकुकी लालौलुपसिंगना इंडिया लेंगा कवरी सानाबदा यावखिबा कुकी टेरिटोरियल काउंसिल द बिल असिदा यारोमले अदुना हारिबा बिल असि मणिपुर मियाम द जाफम थोकते बिल असगी पेज नंबर 4 दगी थर्ड पेराद यावरिबा असिसु मणिपुर मियाम न चनबा यारो हाइन लावरगा लैरिबा सिक्स शेड्यूल अदुगा चप मानबा मोंग ऑटोनोमस डिस्ट्रिक्ट काउंसिल की बिल अदो हाबजिलगा हानगी लेरंबा कुमजा लिसिंग अबगा चापन हुंबुद्रा मथोय की डिस्ट्रिक्ट काउंसिल एक लिसिंग अबगा चापन हुंबुद्रा मथोय असे रिबिल तौरगा मणिपुर हिल एरिया डिस्ट्रिक्ट काउंसिल लिसिंग अबगा चापन हुंबुद्रा मथोय असे रिबिल तौथोकलगा अनुबा पावर हाबजिलगा एमेंड तौथोकलगा बिल असिन अनुबा एक ओलगा सिक्स शेड्यूल असी लेबाक असी चिंगी मफम सिंद चननबा अदुगुमा बिल ओइरमले मांगनाय बिल असी हिल एरिया कमिटी खक्तदा मखोयगी ओइबखक येंगलगा पुथोकपा ओइबना बिल असी कम्युनल ओइ बिल असिना लेबाक असी मसेट क्या थोना खाइदोकनबा एक सेंबा अदुगुमा बिल ने बिल असी सेंबदा पॉलिटिकल की खुद जावबगी ममी चावना तारे मरमसिना हरबा बिल असी हौकिबा इपा इपुसिना अपन बलिबाक असी की सिंगतम अनि लेगा बिनना बखलोल अदो मांगलगा चिंगतम मसेट क्या थोना थोगाइनबा बिल ओइरमले अदुना अखोय अमतो ओइगदबनी अमतो ओइना लेफम थोगी अवाना हंगनगदबनी आइना खनबसिंगना बिल असिगी मेयुक्त लेफम थोगी आइके मारगसिदा बिल असी असेंबली द पुथोक्तुना खनद्रबदी सिंगी लमसिंगदा टोटल शटडाउन तौरगनी अछम दि मणिपुर हिल एरियाज ऑटोनोमस डिस्ट्रिक्ट काउंसिल बिल 2021 असेंबली द पुथोक्तुना खनद्रबदी थासिगी सजत कुनगनी थोइगी अहिंग नोंग्यादगी कुलुमदोइगे अहिंग नोंग्याय फोगबा पुंग कुनमरी सिंगी लमसिंगदा टोटल शटडाउन तौरगनी आइना ऑल ट्राइब एंड स्टूडेंट्स यूनियन मणिपुर असुम की जनरल सेक्रेटरी यंद्रियन फंगदोरपक लोइनना बिल असी टेबल तौरोय हाबिगी मरम लेंगाक ताहंगलकले अरोबिद कंटेंट सिक असी की मारू एबा पाउ खरा असी पाउ दमजरीबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंबिरिबो पनमक पथागजारी चैनल असिना दमदा कानरबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु खाबिगनु प्रामकपो अमुक हाना थागजारी।